또 부산그러 아저도 비그러 해피 서지부 제라우버 mayam mayam 마덥 잣በ기 후직 ꯑꯩ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ सिगना फॉर्मूल सेमे हाइबदी लाइगी अखोइगी सिदा थिनबगिना सिगा लैरे सिदागी सिना अखोइ लाइसंगिनियाबा सिदा मयामम कारमे सोमदा लेबा मंदिर सिना अखोइगी महादेव मंदिर नि अदगी अखोइगी मादोपसे याम जाम चाउद्रा हाइदना इचिनाव मैम अने वांगांग जादबगी वांगांग बतो मी मांगन नुंगाइतना वादो ngang हौदरे दो जिक लोइरे लाइ खुरंबा लोइदना होजि हले होगी लाइसंगी दुमु मैम दा उसरकेबा इनेमबोगना पतिचे थांदोय तौरिनी इंगोद था लोइने हाइरे मामा मिचे उदे यामई थाना लोइरे असिसे अखोइगी लाइनी फचाम थोकना संगोमना तौरगा थम्मिनी दुपचे थारगा असिसिना फबांग हाइब्रा कई हाइगे अदुदो अदुनी खरमो लाइलो खरमो संसारा खरमो ina phi kya no ina bo ko sing ina kaino ro khangje lo nupagi ro ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯐꯤ ꯍꯦꯡꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯣꯜꯂꯦꯕ ꯑꯗꯒꯤ ꯂꯥꯏꯁꯦ ꯃꯔꯤꯅꯤꯅ ꯃꯥꯏ ꯃꯥꯏꯒꯤ ꯂꯣꯏꯅ ꯇꯝꯃꯦꯕ ꯀꯩꯁꯤ ꯑꯍꯨꯝꯁꯤꯅ ꯑꯩꯅ ꯑꯗꯨꯝ ꯐꯩꯖꯣꯝ ꯁꯛꯏꯔꯣ ꯐꯩꯖꯣꯝꯁꯨ ꯁꯛꯑꯕ ꯁꯤꯗ ꯁꯨꯝ ꯌꯥꯎꯔꯤꯕ ꯑꯉꯧꯕꯗꯣ ꯐꯩꯖꯣꯝ ꯃꯥꯏ ꯃꯥꯏ ꯁꯦꯠ ꯂꯩꯅꯔꯤꯕ ꯂꯣꯏꯅ ꯁꯤꯃ ꯂꯩꯔꯦꯅ ꯐꯩꯖꯣꯝ ꯃꯊꯛꯇ ꯑꯣꯀꯦ ꯅꯠꯇ꯭ꯔꯥ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯅꯨꯄꯥ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯀꯅꯝ ꯂꯩꯔꯦ ꯂꯪ ꯄꯨꯟꯕꯅꯤ ꯀꯣꯟꯅ ꯂꯪ ꯑꯉꯧꯕꯁꯨ ꯑꯉꯧꯕ ꯐꯨꯜ ꯃꯨꯟ ꯍꯥꯗꯦꯞꯁꯤꯗ ꯊꯝꯃꯁꯦ ꯑꯗꯨꯝ ꯃꯊꯛꯇ ꯆꯝꯊꯣꯛꯄꯗꯣ ꯃꯍꯥꯗꯦꯕꯅꯤꯅꯦ ꯆꯝꯊꯣꯛꯄꯗꯣ
ꯃꯌꯥꯝ ꯈꯨꯗꯩ ꯁꯦꯠꯂꯦ ꯏꯆꯥꯅꯨꯄꯥꯁꯦ ꯂꯥꯏꯁꯪ ꯁꯦꯕꯥ ꯇꯧ ꯆꯠꯇꯣꯔꯤꯑꯕ ꯊꯣ ꯌꯥꯔꯕꯣ ꯂꯥꯏꯒꯤ ꯃꯊꯛꯇ ꯈꯟꯅꯕꯩꯗꯨꯅꯤ ꯁꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯣ ꯈꯨꯗꯩ ꯁꯦꯠꯀꯦ ꯍꯥꯏꯔꯣ ꯅꯪꯁꯨ ꯀꯩ ꯍꯥꯏꯅꯣ manung dah tahan dah kan manung dah tahan loh ꯅꯪꯅ ꯁꯤ ꯃꯆꯥꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯠꯇ꯭ꯔꯣ ꯂꯥꯏ ꯊꯝꯃꯤꯗꯣ Kaya ito ko ito. Ay no, di sindulo ko ito do. Lối bút thuê, em đu lối bút thuê. Bố ơi, nó mang telepo, bố ơi, nó mang telepo. Bố ơi, nào vậy tao? Thong sih kalau lagi thong. Sekedar, thoro, pam, dua dah pam. Bố ơi, pam. Lepo amat lepo luôn. Bố ơi, pam. Mahadevkida Papa dah ngo Papana left side itu papana tu itu dumai je menang. Bố ơi, do lepo, tunggu, tari dah lepo, lepo. Siapa sana? Do paio lepo. Soalnya pas. Do main paio lepo. Lepo tunggu lepo. Nolo. Yes Si benar macam kino ini. Jare. Jare imung na manung da pusan gro achau da bi gro tani mai pima oi na khorami ni ta chau da bi gro duga na te pothoi Ibu tahu tak? Do ibu tahu kau, ibu tahu tidak. Maya mo ko ibudo gi manung se hamon ni ji Mina khoram na nam nai duga Pajana no thara phama khoramune khoramme lao kum tharo La inam tong khoram Nanti kau dah siap tak? Kita lah tahu kau tu. Em lại khoram na loi de no bit tani hu chiksa de se no bit cha pum ha ngai ni ke du ga cha kum chang ani ba Lagi. Semua lagi itu je. Kaino noi su kaino noi su phala chani ngi ro ha Boboki piro se? Boboki piro? Apa boboki? Piro se? Apa boboki? Apa di piano không lấy liền. gudu lao mi kawita de gudu lao Gudu apa dah? Orang thalawe yang ngang do. Ngủ thật là ba. Thì nào cho lo nào cho nào nó. baloi re asiga kaino lai re sajna lai re hinjang da hap namagi asiga na kaino lai re ngokthong gi sem ba se hogalai ne ba ise na ine bong na siga chana tingam de koli hawai ge jongsa ka ting salami ngang nong thang do asi se khokto ni Orang dah tahu belum itu. Betul. Kau yang mana dah? Kata ni. Saya ni apa?
ahum. Ese Surendra. Hindi habubo. Ahum ba kay? ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯂꯥꯏ ꯕꯣꯛ ꯀꯠꯂꯦ ꯂꯥꯏ ꯕꯣꯛꯄꯒꯤꯁꯨ ꯈꯨꯔꯝꯗꯅ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯗꯅ ꯑꯗꯣ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯅꯝꯗ꯭ꯔꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯅꯦꯕꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯐꯖꯅ ꯆꯥꯔꯤꯗꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯈꯤꯇꯪ ꯅꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯅꯝꯃꯛꯇꯔꯦ ꯑꯗꯨꯗꯒꯤ ꯆꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯩ ꯂꯩꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯇꯟ ꯍꯧꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯔꯒ ꯁꯦꯝꯕ ꯍꯧꯔꯦ ꯃꯌꯥꯝ ꯇꯟ ꯑꯃꯨꯛ ꯍꯧꯔꯦ ꯑꯩ ꯁꯤꯡꯒꯔꯥ ꯑꯃꯨꯛ ꯍꯧꯖꯔꯦ ꯁꯦ ꯑꯩ ꯌꯨꯝꯒꯤ ꯉꯁꯥꯏꯒꯤ ꯉꯧꯊꯣꯡ ꯑꯂꯦꯝꯕꯗꯨꯅ ꯑꯃꯨꯛꯀ ꯁꯤꯡꯒꯔꯥ ꯑꯃꯨꯛ ꯍꯧꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯔ ꯑꯣꯏꯗ꯭ꯔꯗꯤ ꯈꯪꯖꯗ꯭ꯔꯦꯕ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐꯝꯃꯦ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯅꯦ ꯃꯊꯦꯜꯁꯤꯡ ꯎꯠꯂꯛꯀꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯑꯁꯤꯒ ꯊꯝꯃꯤꯕ ꯃꯊꯦꯜꯁꯤꯡꯁꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯗꯤ ꯆꯥꯟꯅꯅ ꯂꯣꯏꯅꯈ꯭ꯔꯦꯕ ꯂꯥꯏꯒꯗꯣ ꯈꯣꯏꯔꯝꯅ ꯈꯣꯠꯂꯝꯗꯅ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯕꯅꯤꯅ ꯑꯩ ꯎꯠꯄꯗꯣ ꯉꯝꯗꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯣꯏꯔꯝꯕꯗꯣ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯣ ꯑꯩ ꯉꯝꯍꯧꯗꯔꯦꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯋꯥꯗꯅ ꯑꯩꯅ ꯀꯣꯟꯅ ꯇꯞꯅ ꯏꯪꯅ ꯆꯥꯔꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯩꯔꯤꯕ ꯐꯝꯃꯒ ꯐꯦꯟ ꯃꯈꯥꯗ ꯇꯧꯔꯒ ꯑꯩ ꯆꯥꯔꯨꯔꯒꯦ